Ihan hanbada Imphal Talkative channel asina mayambu taramna norokjari. Channel asina ngasi lanthokjagadoriba topic asi Sunshine Zodiac haibadi numitki matung inna lepa miyoibagi rashigi matangda khara khaji khudol tamjagi. Numitta yengaga lepa rashi haibadi Sunshine Zodiac ki matung inna rashi tarani thoi leri. Hairiba rashi singadudi ahanbada Aries March ki tarik 12dagi April ki tarik 18 faubugi manungda pokpa mising. Ani subada Taurus April ki tarik 10dagina May ki tarik 10 faubuda pokpa mi. Ahum subada Gemini May ki tarik 12dagina June ki tarik 12 faubuda pokpa mi. Mari subada Cancer June ki tarik 12dagina July ki tarik 12 faubuda pokpa mi. Manga subada Leo July ki tarik 12dagina August ki tarik 12 faubuda pokpa mi. Taruk subada Virgo August ki tarik 12dagina September ki tarik 12 faubuda pokpa mi. Taret subada Libra September ki tarik 12dagina October ki tarik 12 faubuda pokpa mi. Nipal subada Scorpio October ki tarik 14dagina November ki tarik 12 faubuda pokpa mi. Mapal subada Sagittarius November ki tarik 12dagina December ki tarik 12 faubuda pokpa mi. Tara subada Capricorn December ki tarik 12dagina January ki tarik 18 faubuda pokpa mi. Taramathoy subada Aquarius January ki tarik 10dagina February ki tarik 19 faubuda pokpa mi. Aroibada taranithoy subada Pisces February ki tarik 18dagina March ki tarik 10 faubuda pokpa mi. Hairiba rashi taranithoy asi yengaga miyoisinggi gunsing khara makhaidi aikoina khangdokpa yai. Rashi taranithoi asi Prithribi pumba chatnaribani. Aikoigi Kangleipakta chatnariba rashi sing adugadi masiga mari leinajade. Ihan hanba rashi Aries rashi March ki tarik 12dagina April ki tarik 18 faubugi manungda pokpa mising gi matangda khara khajik thamjage. ꯅꯠꯇ꯭ꯔꯒꯅ ꯁꯟꯗꯥꯏꯅꯕꯗ ꯌꯥꯝꯅ ꯑꯋꯥꯕ ꯑꯣꯏꯒꯜꯂꯤ꯫ ꯇꯥꯎꯔꯁ
ꯀꯦꯟꯁꯔ ꯔꯥꯁꯤ ꯑꯁꯤ ꯖꯨꯟꯒꯤ ꯇꯥꯔꯤꯛ 12ꯗꯒꯤ ꯖꯨꯂꯥꯏꯒꯤ ꯇꯥꯔꯤꯛ 12 ꯐꯥꯎꯕꯗ ꯄꯣꯛꯄ ꯃꯤꯑꯣꯏꯁꯤꯡꯒꯤꯅꯤ꯫ ꯄꯛꯅꯕ ꯀꯂꯔ, ꯄꯛꯅꯕ ꯃꯆꯨ, ꯑꯉꯧꯕ (ꯋꯥꯏꯠ). ꯍꯦꯟꯅ ꯆꯥꯟꯅꯕ ꯔꯥꯁꯤ ꯀꯦꯄ꯭ꯔꯤꯀꯣꯔꯟ ꯑꯃꯗꯤ ꯇꯥꯎꯔꯁꯅꯤ꯫ ꯄꯛꯅꯕ ꯅꯝꯕꯔ 2, 3, 15 ꯑꯃꯗꯤ 20ꯅꯤ꯫ ꯀꯦꯟꯁꯔ ꯔꯥꯁꯤ ꯑꯁꯤꯒꯤ ꯇꯣꯞ ꯇꯣꯞꯄ ꯒꯨꯟ ꯈꯔꯗꯤ: ꯑꯆꯦꯠꯄ, ꯑꯀꯟꯕ ꯐꯤꯔꯦꯞ ꯂꯥꯏꯅ ꯍꯣꯡꯒꯟꯗꯕ ꯑꯣꯏꯒꯜꯂꯤ꯫ ꯑꯆꯦꯠꯄ, ꯑꯅꯤꯡꯕ, ꯄꯣꯡꯗꯕ, ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯑꯣꯏꯒꯜꯂꯤ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯊꯧꯖꯥꯜ ꯍꯩꯕ ꯌꯥꯝꯅ ꯍꯩ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯊꯥꯖꯍꯟꯕ ꯌꯥꯝꯅ ꯍꯩ꯫ ꯀꯦꯟꯁꯔ ꯔꯥꯁꯤ ꯑꯁꯤꯒꯤ ꯑꯁꯣꯟꯕ ꯈꯔ ꯈꯨꯗꯣꯜ ꯇꯝꯖꯒꯦ꯫ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯑꯣꯏꯔꯛꯄ ꯌꯥꯕ ꯐꯠꯇꯕꯅ ꯍꯥꯟꯅ ꯃꯥꯡꯖꯤꯟ ꯊꯥꯗꯨꯅ ꯎꯒꯜꯂꯤ꯫ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯌꯥꯝꯅ ꯆꯤꯡꯅꯒꯟꯕ ꯑꯣꯏꯒꯜꯂꯤ꯫ ꯈꯨꯗꯣꯡꯆꯥꯕ ꯐꯪꯅꯕ ꯃꯤꯕꯨ ꯑꯔꯥꯟꯕ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯒꯜꯂꯤ꯫ ꯀꯦꯟꯁꯔ ꯔꯥꯁꯤ ꯑꯁꯤꯒꯤ ꯄꯥꯝꯖꯕꯁꯤꯡꯗꯤ ꯂꯥꯏ ꯌꯦꯛꯄ, ꯌꯨꯝꯗ ꯇꯧꯕ ꯌꯥꯕ ꯍꯣꯕꯤ ꯍꯥꯏꯕꯗꯤ ꯇꯤꯚꯤ ꯌꯦꯡꯕ, ꯆꯥꯛ ꯊꯣꯡꯕ ꯑꯁꯤꯅꯆꯤꯡꯕꯅꯤ꯫ ꯅꯤꯡꯖꯕ ꯃꯤꯕꯨ ꯃꯇꯦꯡ ꯌꯥꯝꯅ ꯆꯥꯎꯅ ꯄꯥꯡꯒꯜꯂꯤ꯫ ꯃꯃꯥꯟꯅꯕꯁꯤꯡꯒ ꯇꯣꯏꯅ ꯆꯥꯛꯂꯦꯟ ꯆꯥꯕ, ꯂꯥꯡꯕ ꯍꯔꯥꯎꯕ ꯄꯥꯝꯖꯩ꯫ ꯀꯦꯟꯁꯔ ꯔꯥꯁꯤꯒꯤ ꯄꯥꯝꯗꯕꯁꯤꯡꯗꯤ: ꯈꯪꯅꯗꯕꯁꯤꯡꯒ ꯂꯣꯏꯅꯕ, ꯃꯃꯥꯒꯤ ꯃꯇꯥꯡꯗ ꯐꯠꯇꯕ ꯉꯥꯡꯕ ꯌꯥꯝꯅ ꯄꯥꯝꯖꯗꯦ, ꯃꯁꯥꯒꯤ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤ ꯀꯅꯥꯒꯨꯝꯕꯗ ꯂꯤꯊꯣꯛꯄ ꯄꯥꯝꯖꯗꯦ꯫ ꯃꯉꯥꯁꯨꯕꯗ ꯂꯤꯑꯣ ꯔꯥꯁꯤ ꯑꯁꯤ ꯖꯨꯂꯥꯏꯒꯤ 12ꯗꯒꯤꯅ ꯑꯥꯒꯁꯠꯀꯤ 20 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯄꯣꯛꯄ ꯃꯤꯁꯤꯡꯒꯤꯅꯤ꯫ ꯄꯛꯅꯕ ꯃꯆꯨ: ꯁꯅꯥ ꯃꯆꯨ, ꯍꯪꯒꯥꯝ ꯃꯄꯥꯟ ꯑꯃꯗꯤ ꯀꯣꯝꯂꯥ ꯃꯆꯨꯅꯤ꯫ ꯍꯦꯟꯅ ꯆꯥꯟꯅꯕ ꯔꯥꯁꯤ ꯑꯦꯀ꯭ꯋꯥꯔꯤꯌꯁ ꯑꯃꯗꯤ ꯖꯦꯃꯤꯅꯤꯅꯤ꯫ ꯄꯛꯅꯕ ꯃꯁꯤꯡ: 1, 3, 10, 18 ꯍꯥꯏꯕꯗꯤ 1, 3, 10, 19꯫ ꯂꯤꯑꯣ ꯔꯥꯁꯤꯒꯤ ꯇꯣꯞ ꯇꯣꯞꯄ ꯒꯨꯟꯗꯤ: ꯃꯁꯥꯒꯤ ꯑꯣꯏꯅ ꯑꯅꯧ ꯑꯅꯧꯕ ꯒ꯭ꯌꯥꯟ ꯕꯨꯙꯤ ꯂꯧꯁꯤꯡ ꯄꯨꯊꯣꯛꯀꯜꯂꯤ꯫ ꯄꯨꯛꯆꯦꯜ ꯆꯥꯎꯏ, ꯑꯌꯥꯝꯕꯗ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯒꯜꯂꯤ꯫ ꯂꯤꯑꯣ ꯔꯥꯁꯤꯒꯤ ꯑꯁꯣꯟꯕꯁꯤꯡꯗꯤ: ꯌꯥꯝꯅ ꯇꯟꯒꯜꯂꯤ, ꯑꯁꯣꯟꯕꯁꯤꯡꯗꯤ: ꯅꯨꯡꯉꯥꯏꯇꯕ ꯅꯠꯇ꯭ꯔꯒ ꯌꯥꯅꯤꯡꯗꯕ ꯑꯃꯗ
Sagittarius Rashigi apamba kharadi ningtamba ining ikha pona thabak tauba leiba pangwali lam koiba arap-arappada koiba thamoina khoidaji Sagittarius Rashigi pamdaba sing kharadi mingonda naptuna dum leiba mi sing tilai khumi dum khara chui thabak amabu oire ningtamba pidaba thabak kaya pamdi tara subada Capricorn Rashi si December 12 dagi January 18 phawbagi manungda pokpa misingini paknaba machu brown amadi black haibadi awawa lebak machu amadi amuba machu ni hena chanaba rashi Taurus amadi Cancer ni Capricorn Rashi ki top gun kharadi masagi lamchat wakhal pumba thawdang yamna lawgali imung manunggi bu orasu lebaki bu orasu pumnamaki thawdang lawgali lamchat sajat phajagali Capricorn Rashi ki asonba kharadi hiram khudingmak loina khangba sagali miyamna pirakpa gyan wakhalon kaya lawgandi ngakpiba kaya haigande ngakpibagi thamoi kaya sendi Capricorn Rashi ki pamjaba sing natraga atopa mina asaubu utpa kaya pamjadi mi wa ngangba matungda wa ngangba mi sing tilai khumbi chui ichan chanadi tarama thoi subada Aquarius Rashi asi January tarik 10 dagi February tarik 19 phawgi manungda pokpa mi singini paknaba machu light blue amadi silver haibadi athiya machu amadi lupa machu ni hena chanaba rashi Leo amadi Sagittarius ni paknaba masing mari taret taramathoi kunithoi amadi kunat Aquarius Rashi gi top gun kharadi masagi oina hanadagi leiramiba phibamdagi chawkhatpa lomda mangjin thagali khunai gi chawkhat khongthangda hena thawai yawgalli masagi oina maromdom ningkha tamna leiba pamgalli Aquarius Rashi gi asonba kharadi yanaba porakpa yagande haibadi sandainabada wana thokalli